Ngara numida wedam phongkhiba panam pause digi madu oiba paw khara khangajaraka miyamda khudo tamjage Manipur da santi hanjilakle Kuki amasu maitei community anige marakta wari sanaba haure Amisha Manipur da tapna santi hanjilakpa haure khud thongnariba Kuki amasu maitei community anige marakta wari sanaba haure hana Union Home Minister Amisha na ngarang Rajya Sabha da khangankhre Union Minister of Home Affairs MICA gi thabak thorom singi matangda Rajya Sabha da khanarapa matamda mathaki wafam ase Union Home Minister na mathaki wafam ase phongdor aduna mahak na hai Kuki amasu maitei ani ki marakta ungkhanariba ase wari sanaduna athuba matamda community anibu naksinahanaba ngamgani habagi thajaba lai amadi mathangi chayolda Manipur da president rule thamkhibagi proclamation gi table house of pothopa matamda Hena kumna Manipur gi phibam gi matangda warol sing thamkani haina su phongdokhe mahakna hai Manipur da president rule thambagi wafam house na ayaba pibiyu Manipur haujik santi gi punsida lakpa haure mungnariba community ani gi marakta wari sanaba haure habagi thajapatsu Union Home Minister thamkhe pawasina makha taraduna hai Union Home Minister Amisha na tha asigi nipaldigi Manipur gi highway sing the free movement tawnaba khangan kravasu Kuki jo community na national highway da makha na broadcast athara khraba matu tha asigi taraga mathoi amasung taraga nithoi da Kuki jo amasung maitei gil civil society organization singa Ministry of Home Affairs ki official singa tunga na unaduna wari sanaba laikre amadi unaba aduda Ministry of Home Affairs na Manipur da mahusagi punsida hanjilaknaba lakholagliba thabak thorom singi matangdasu official singna CSO singna mayek sengna khangankhre hairi makha tarakpa pauda Supreme Court ki judge team na IDP sing unakhre mahusagi phibamda hanjinaba miyam punna hotnaminasi Justice BR Gabai Kuki ga mari leinaba case khudingma Imphal dagi Ccpur da transfer tawnaba Kuki CSO singna memorandum piduna taksingkhre Supreme Court ki judge tarukna saba team amanga si Imphal da thunglakhibaga loinana ahamba oina Ccpur da chatuna mafam aduda hangliba relief camp sing da leiriba internally displaced person IDP singa hakthengna unakhre Ccpur ge khongcha aduda justice and coteso saruk yakhide National Legal Services Authority NLSA ki executive chairperson so oriba Supreme Court ke Judge BR Gabani luchingba Supreme Court ki judge sing Justice Surya Kanta Bikramnath Sundres KBB Swarnathan amasung N Kotesor ngasi Imphal da thonglakhe Imphal da thonglaba matung Justice N Kotesor amasung Justice Surya Kanta anine Imphal da lehauraga Justice Mari Ccpur da chatuna mafam aduda leiriba internally displaced person singa unakhe khongcha aduda High Court of Manipur gi Chief Justice D Krishna Kumar amasung Justice Kaiful Silu su saruk yakhe khongchal adugi halakpagi lambida Bishnupur district ki manungda hangliba relief camp singda changduna internally displaced person singa su unaramkhe Justice team aduna Ccpur da hangliba relief camp singda leiriba IDP singa unaduna makhoina mayoknariba khudongchadaba singa hakthengana yengsingkhe IDP sing unaraba matung Ccpur ge mini secretariat pangthokpa thorom amada Justice BR Gabai na virtual oina legal services camp medical camp amade legal act clinic ama hangdokhe thorom aduda wa ngangladuna Justice BR Gabai na Indian Constitution leba asiki mipum khudimakta sap manaba haksing pide amade leba asiki kachin koya thongna leiriba mipum khudimakta achumba wel phanganaba miyeng thamle Pandam asi phangnabagi saruk ama oina ngasigi khongchat asi lakpani amade awaba mayoknariba miyoi singgi haksing phanghanaba hotnabani haibaga lonina Manipur da mahusagi punsida hanjilaknaba miyam puna hotnaminasi hainasu appeal tawraduna athuba matamda Manipur da santi halaklagani haibagi thajabasu thamki mahangna makha taraduna hai National Legal Services Authority NLSA na internally displaced person IDP singgi relief material singi damak lupa crore 2.5 kaithokpaga lonana masigi manungda lupa crore 1.5 ti hanana pikhre ngasi phawbode state asigi mafam kayada medical camp chamaga supna mapan pangthokre Manipur Legal Services Authority amasung Manipur state na hanana state asida legal act clinic chani ka humpoga manga hangdokre
Relief campsingda hangliba legal aid clinicsing asina lanjenaribasingda lemna legalgi mateng piduna makoigi phangphom thokpa haksing phanghanaba amade makoigi hak phanghanaba hotnabada mateng pangli. Clinic na piriba khudongchabasing IDPs singa chilaubiyo hainasu Justice BR Gabaina phongdoki. Manipur da thokliba irang asina maram oiduna lanjenaribasinggi marakta school kaba ngamkhidaba mahairoising amu hana school da admission tawbiduna makoibu makha tana mahai masing tamhanba haibase yamna mathau tai. Irang na maram oiduna mahai tamba phangdraba mahairoising mapung phana mahai tamba ngamhanaba educational institution sing amati miyamna akanba thabak laukhanaba wafamsu mahakna thamki. Amaramda Kuki CSO singi maikedi judge ki team aduda memorandum pisingkhibaga loinana Kuki ga mari leinaba case khudingma Churachandpur traga Kuki gi area da transfer tawinaba taksingki loinana XCM Biren gi audio tape ki case athubada wayal pipinaba taksingki haide. Churachandpur dagi halapagi lambida Supreme Court ki judge team aduna Moirang College da hangba relief camp da changduna mapam aduda free legal services camp kam free health camp so Justice BR Gabain haudoki. Tharam aduda Supreme Court ke Justice N Kotesor, High Court of Manipur ke Chief Justice D Krishna Kumar, Justice A Bimol, Justice A Goneshwar, Justice Gomai Gaifulsilu amade mari leinaba medical officials sing saruyaki. Supreme Court ki Justice Simaduna ngasi ayu Imphal Airport thonglaba matamda High Court of Manipur ki Chief Justice na lusingduna lawyer fraternity na makoiba taram na okay. Masigi matung Churachandpur khongchat ki mangona na Savuna Mandop Relief Center da changduna mafamadu da lairiba internally displaced persons singa unaduna wari sanaki. Jasing aduna health official kaya su taram na opaga loinana nauna advocate oiba miyoy nipuga matoida sanat yenthokpaga loinana IDPs mahiroi singdasu stationery ki item singchu yenthokki. Paugi lekhul amana Churachandpur Bar Association na maite Supreme Court Judge bu Kukijo area da sangappa yaro hana thamkiba achingba adu handoknaba All Manipur Bar Association ambana taksingkre haide. Amaramda Imphal East District ki tunga-tungamba relief camp sing da lairiba IDP sing oiba apunba mega legal services amasung medical camp ama National Legal Services Authority ki mieng makada Manipur State Legal Services Authority ni sinduna Songbung Community Hall da pangthokre. Kemadu Imphal East Legal Services Authority, District Administration, District Police, Health Services, Family Welfare, RIMS, Jinims amade Sabitha Medical College, Chennaiga puna khusamnaduna pangthokpani. Tharam adu Nelsar gi Executive Chairman su oiriba Supreme Court ki Judge BR Gabaina virtual gi khuthangda haudokki. Tharam aduga mari lenina Imphal East Legal Services Authority ki Secretary su oiriba Imphal East Chief Judicial Magistrate S. Sadanandana phongdokhibada nagsagi miyeng makhada pangthokliba camp asida mapum oina IDP singna lengaki makhada phangba yaba scheme sing amade atai khudongchaba sing mapum phana phanganaba amade hakselgi khudongchaba sing phanganaba hotnabani haiki. Makhada rakpa pauda Myanmar jail da maite maza ama leikhidrei. Myanmar gi Koremayo jail da matam sangna leramba maite maza ama ngarang Myanmar gi Koyo hospital da leikhidre haide. Leikhidraba miyoi adude leiprakpam puksa opokpa leiprakpa mego apopi moni loinina loina bigi mingna ganga kawi more ward number 4 manung chana leiba more Premnagar lekaidagine maki asi bhaksang adu lawbayagani haina Myanmar authority na khangalakli haide. Makata rakpa pauda more gi maitei singna su memorandum pisingkre. Manipur da thoklibe irang asina awaba tahalaba more gi maitei singda logi oiba mateng pangbidina mahausagi punsida hanjinaba mathau taba thaboksing paikhatpiu haina Protection of Maite Victim more Comet na ngasi Supreme Court ki Judge da memorandum pisingkre. Comet ki Chairman L. Inaksana khuyepidina pisingkiba memorandum aduda Imphal dagi more phawbagi makhagi lambida community khudingmak ayat apan yauduna mahausagum chathok chachin yahanaba mathau taba thabok loukhatpiu. Moregi tunga-tungaba mafamsingdagi lanjinaduna leiriba maiteising masagi mayumda amu hana khunda leita handuna hana sujuramba masa-masagi thabaksing amu hana suba yanaba thorang lakhotlu.
Irang manungda mang takhraba lanthumsinggi matik chaba campaign session pihanaba mari leinaba state amadi central government gi authority singda pauktak piyu maitei singna hana sujaramba masagi thabaksing amu hana suba yanabagi damak campaign session pinaba mari leinaba authority da pauktak piyu moregi maitei singi mayu maikei lanthum ngakpi sembinaba matik chaba security thambiyu community khudingma ki maral lejadraba micham miyam ngakpi sembinaba Parel amadi more aniki marakta kilometer 3 dagi mari khudingi Central amadi state forcing mathakta halu amadi more taunda IRB patalen ama thambiyo haiba waka sing yauri makhatarapa pauda Ccpur WhatsApp group channel taruki mathakta case loukhatkhre Manipur police control room gi ngasi thokpa cherol amana haibada aramba amasung kangluma selungsina handanaba pau sandokuna Ccpur district ki meyambo Aki akhang po ambane haibigi search WhatsApp group channel link taruki mathakta police na tungan ba case taru register tawtuna loukhatkhre haire maram asuna atopa channel singna su kari kuma aramba pau natraga tho aningdaba thodok sing tho anba yaba pau sing sandorakpa channel singi mathakta su logyo eba thabak sing loukhatkani haire